Isreal Da Ballistic missile gi Nong Chuhankhre Tel Aviv ki Mapham kaya Akai Atoina pik Thankhre. Iran Isreal Da Ballistic missile kaya thadaduna missile gi Nong Chuhankhre thawong adu Tehran gi nuclear site sing amasung military gi luchingba sing yauna hatkiba Israel gi air strike adu gi paukhum oina Israel gi Tel Aviv Jerusalem, Rison, Lezuan, yauna make kayada ballistic missile thadabani hari ngasigi haukiba hing Israel gi mafam ayamba sinbathungna siren khongki loinena Tel Aviv amasung Jerusalem gi mafam kayada Iran kapsalakiba missile kayana amang ata thokhankhre loinena Israel gi mioi mari sihankhre amasung mioi chani henbana asokapan nanghankhre haina phongdorakli loinena Israel gi feet kuntramanga F-35 still fighter Z ahum Iran na kapthakre haina thazaba yaba sourcing na hairi amadi F-35 355 generation fighter Z kapthaba ngamba ase history da ahanbani amadi thazaba yaba source namagi matung inna China amadi Russia gi mating yauramgadra haiba wahang hangnari Iran gi supreme leader Ali Khamenei na haikibada Israel gi strike asina land ama haudokre loinena masina hit and run attack sing tawba yaroi haina phongdokre